Mapabong chak pizaba loiramlaga laina ngasidi nganna thoki. Malem laktri matamdo lawba lakani khanbanara laina nganta thokibani. Thengnadana bahaiduna adabu kai kiduna chelaga saom ongni haidu thokle. Direct to thoraklaga main road tabalagani mama ibe mahiyainuga thengnabado maga thabak chatluse haina namdana pukibani. Lainana lawba la o haibasu nattana Malim su mathau amagumna school timing yenglaga laina hoige gate gari khamkre. Minute 10 muk ngairaba tung thoklang mandabadoda call tawsile. Adu su pairaktre. Pungdi thengsilakpaga malim yumduda changlege khanna changlei. Gate su hangbaga chawna samras bu sumangda irusabirambado ui. Gate hanglakpadoda yenglei ani duso. Masak khangdaba oibana chawba irusarambado leplaga malim di yenglei. Ibungo kana hangbano Laina bu ma di school chatkre ne ibungo bu kana school chatkre haba o ai malem Manipuri school da ai supuzamani lambi thokpagi ai ga chatminabani aduda changlakpa isam samba wahai da thoini henjin ba wakhal khalludi o kuire ne ma di thokiba phare adudi ai amu chalukige oh ho ibungo thorakli malem Gari da karak laga amuk suhana call tawduna thawba hawi anirak tawbani pairak mandabagi malem school da leisaramlini khanna direct lakle school da so department da leramdabaduda hangi atopo sada laktri habadagi thorakle civil service exam thana bagi da mak sem saduna pumna maglururaba malem laina gi thodok aduna mayumda exam piramdana lakibani madogi matong laina ga naksin naningba henmanba amadi nungsiruba misak ama oibana lapthokpa ngamdabadagi mapagi school da masu oza oina puri basini pumnamak laina gini laina dagi lapthokningdabagini mathanda wakhal amada lakpani oza nupa amaga thaina dunna kawrai Good morning sir Oh good morning Sir class later bro Third period dagi lai sir di ai so hozik 12 ki section D da lai Oh, phare sangbiroro. Ado laina de. Malem asanu pa tu da haipet yingi. Ma yorok tri malene. Asanu pa du so malengi mo ong du da haigi yaung na hairibani. Lohong la so hanagum na tum close oriba male ko sir. Yam phai. Laina ge husband gadi no matalang minabo de. Sir gadi adum laida. Hana loina kiba nakna amadi khangne nusini haiba loina khangbanani. Hairakli bawado. Lambi thokpaduda lakminabani fare dudi changukige adu sir laina se fazabadi hande ko lakna baman ba wangang duda khazakti sauning le malem adubu khalambadu na thairam laga lakle magi class laitringi cherak tuda direct ngahak pai class lecture piruna ba adu hypet suming lambani tanja dudani laina gi ko lakpado nik lawba man ba khonjel amadi iwon ngon mama tawda Pakhanna class lai phau kauk thoklaga laina gi manak ta lakpani minute 10 hina changi mana laina gi manak yorakpado mathanta lambi matai da hoba upambi amagi makhong da lerami laina do speed amada thorakpa gari do khamkam hamlaga phingna kumtharai laina kedore nang sida kedoramino kaplura sumale mamai do yengpada dum khangle malem amuk su hangi kedoragi se sengna hayo engonda Laina mapi tai thoklaga hai kaisa dawte ai bom ta thinbiu ai school changaroi ngasi Laina na pamdraba hainingdaba wadudi hanjin hangludre gari gi thong do hangtok piraga kakhatlali lao wahang amata hangda gari de karakpaga thorakle phana sanga tumin chanai nupi madi mamai do nakal do onthoklaga tumle Hayo yatrabasu khangningli malemdi asikpado thugaina bairi yumdagi de school chatkhe hai adu school da suleramde sida ke dorino tumina sumleiraga aina kamai khangdoino handakti laina khumai tapna imaga laklambani ai ki punsi se kaino ai khangtre ai ge koi bada laiba makhoi mayam sina ai ngonda khali se kaino ai khangba ngamtre ai sabu kana da kai lan krage asapum namak su ka hen bikre
ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯁꯨ ꯀꯥꯏꯅꯍꯟꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯂꯩꯅꯥ ꯍꯤꯛ ꯀꯞꯄꯤ ꯃꯥꯂꯦꯝ ꯊꯦꯝꯕ ꯉꯝꯗ꯭ꯔꯦ ꯂꯝꯂꯥꯟꯕꯤꯅꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯃꯇꯝ ꯑꯃꯒꯤ ꯍꯧꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯝꯕꯤ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯂꯝꯂꯥꯟꯕꯤꯅꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯂꯨꯕ ꯉꯝꯗ꯭ꯔꯦ ꯀꯞꯂꯤꯕꯗꯨꯗꯤ ꯌꯦꯡꯕ ꯉꯝꯖꯗꯦ ꯊꯦꯝꯂꯛꯏ ꯋꯥꯍꯩꯅ ꯇꯞꯅ ꯅꯪꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯂꯩꯅꯥ ꯅꯪꯒꯤꯗꯃꯛ ꯑꯩ ꯉꯁꯤꯁꯨ ꯂꯦꯞꯂꯤ ꯑꯩꯅ ꯉꯝꯕ ꯅꯪꯒꯤ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯪꯅ ꯉꯝꯂꯣꯏ ꯈꯟꯕ ꯋꯥ ꯑꯣꯏꯔꯁꯨ ꯋꯥꯗꯨ ꯀꯔꯤꯅꯣ ꯃꯗꯨꯃꯗꯤ ꯍꯥꯏꯌꯨ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯇꯧꯒꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯇꯦ ꯍꯥꯏꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯩꯅ ꯎꯕ ꯐꯪꯉꯤ ꯌꯨꯝꯗꯨꯗ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯗꯕ꯭ꯔꯣ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯕꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛ ꯃꯥꯂꯦꯝ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯐꯪꯐꯥ ꯐꯥꯏ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯩꯔꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯅꯪꯒꯤ ꯍꯁꯕꯦꯟꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯃꯁꯛ ꯈꯪꯅꯗꯨꯅ ꯂꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯃꯥꯅ ꯊꯤꯅ ꯇꯧꯕ꯭ꯔꯣ ꯍꯥꯏꯌꯨ ꯂꯩꯅꯥ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗꯤ ꯃꯥꯂꯦꯝꯁꯨ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯄꯅꯤ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ ꯅꯨꯄꯥꯗꯣ ꯃꯨꯟꯅ ꯃꯤꯠꯐꯝ ꯍꯣꯡꯗꯁꯨ ꯌꯦꯡꯂꯤ ꯏꯆꯣꯠ ꯆꯣꯠꯂꯕ ꯃꯤꯠ ꯑꯅꯤꯗꯣ ꯃꯤꯠꯆꯥꯟꯅꯩ ꯑꯗꯨꯕꯨ ꯀꯨꯏꯅ ꯌꯦꯡꯂꯨꯗꯦ ꯂꯩꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯄꯤ ꯇꯩꯊꯣꯛꯏ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯜꯂꯅꯨ ꯑꯩꯁꯦ ꯃꯧꯅꯦ ꯑꯩꯁꯦ ꯁꯥꯒꯩ ꯍꯣꯡꯂꯨꯕꯤꯅꯤ ꯁꯥꯒꯩ ꯍꯣꯡꯂꯦ ꯍꯥꯏꯔꯁꯨ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯅꯛꯅ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥꯅꯦ ꯁꯥꯎꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯁꯨꯛ ꯊꯨꯅ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯃꯕꯨ ꯄꯠ ꯊꯗꯠꯂꯒ ꯃꯥꯡꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯅꯪ ꯊꯗꯠꯄ ꯉꯝꯂꯗ꯭ꯔꯣ ꯂꯩꯅꯥ ꯉꯁꯤꯗꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯌꯥꯔꯦ ꯑꯩ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣꯒꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯁꯣꯏꯕꯅꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯛꯁꯤꯟꯅꯅ ꯂꯩꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯦ ꯀꯥꯎꯕ ꯉꯝꯗꯕ ꯋꯥꯈꯜꯗꯨꯅ ꯑꯣꯏꯔꯛꯀꯗꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯈꯜꯂꯣ ꯑꯋꯥꯕ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥꯕ ꯑꯃꯨꯛ ꯍꯥꯞꯂꯛꯅꯕ ꯁꯤꯟꯕꯤꯒꯅꯨ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛꯁꯦ ꯄꯥꯝꯗ꯭ꯔꯦ ꯏꯪꯅ ꯂꯩꯅꯤꯡꯉꯤ ꯅꯥꯏꯇꯣꯝ ꯍꯤꯡꯂꯁꯨ ꯑꯩ ꯏꯪꯅ ꯂꯩꯖꯒꯦꯕ ꯅꯛꯁꯤꯟꯅꯕ ꯍꯦꯟꯅꯗꯤ ꯀꯥꯎꯊꯣꯛꯄ ꯋꯥꯕꯅꯤ ꯑꯩ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯃꯧ ꯑꯣꯏꯔꯕꯤ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯂꯥꯜꯂ ꯃꯥꯜꯂꯦ ꯍꯧꯕ ꯃꯤꯅ ꯑꯩꯁꯨ ꯅꯪꯁꯨ ꯐꯖꯅ ꯍꯥꯏꯅꯕꯤꯔꯣꯏ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯨꯝ ꯂꯣꯏꯅꯒꯨꯝꯁꯦ ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯩꯅꯥ ꯒꯥꯔꯤꯗꯩ ꯀꯨꯝꯊꯈ꯭ꯔꯦ ꯂꯩꯅꯥ ꯑꯩ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯂꯩꯕ ꯑꯣꯏꯌꯨ ꯑꯩ ꯃꯧꯅꯦ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯗ ꯈꯪꯕꯤꯌꯨ ꯁꯥꯎꯅꯤꯡꯂꯦ ꯃꯥꯂꯦꯝꯗꯤ ꯃꯈꯥ ꯇꯥꯔꯛꯏ ꯏꯂꯥꯏ ꯂꯥꯏꯅ ꯋꯥꯍꯩꯗꯨꯃꯛ ꯅꯪꯗꯤ ꯍꯥꯏꯕ ꯉꯝꯃꯤꯀꯣ ꯂꯩꯅꯥ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯅꯣ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅꯗꯤ ꯂꯨꯝꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯏꯅ ꯈꯜꯂꯝꯂꯦ ꯂꯩꯅꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯁꯦꯡꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯋꯥꯗꯣ ꯑꯩ ꯆꯠꯂꯒꯦ ꯇꯥꯟꯖꯥ ꯆꯥꯅ ꯑꯣꯇꯣ ꯑꯃ ꯂꯥꯛꯄ ꯎꯔꯗꯨꯅ ꯂꯩꯅꯥ ꯃꯗꯨꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯃꯥꯂꯦꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯔꯦ ꯃꯊꯃꯣꯏ ꯃꯥꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯦ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯏ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯃꯟꯕꯒꯤ ꯀꯞꯄꯅꯤ ꯈꯥꯡꯕ ꯋꯥꯏ ꯆꯩꯅꯥꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇ꯭ꯔꯕꯁꯨ ꯁꯤꯟꯊꯔꯤꯕ ꯃꯔꯣꯜ ꯊꯣꯛꯇꯕ ꯄꯤ ꯑꯗꯨꯅ ꯇꯥꯛꯂꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯃꯤꯠꯀꯨꯞꯇ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯃꯥꯂꯦꯝ ꯁꯤꯟꯊꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯖꯤꯟꯖꯈ꯭ꯔꯦ ꯒꯥꯔꯤꯗ ꯀꯥꯔꯛꯂꯒ ꯃꯥꯂꯦꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯆꯪꯂꯨꯗ꯭ꯔꯦ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯥꯛꯅꯤ ꯄꯨꯛ ꯊꯟꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯋꯥꯕ ꯍꯦꯟꯃꯟꯕꯗ ꯆꯥꯅꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯏꯅ ꯑꯐꯪ ꯑꯐꯪꯕ ꯊꯤꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯃꯇꯝꯗ ꯄꯨꯛ ꯊꯟꯅꯕ ꯍꯥꯏꯅ ꯆꯥꯅꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛꯁꯤꯒ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯕ ꯆꯤꯟꯖꯥꯛꯀꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯗꯤ ꯁꯥ ꯑꯣꯟꯕꯁꯨ ꯌꯥꯎꯏ ꯑꯉꯥꯎꯕꯒꯨꯝꯅ ꯋꯥꯈꯜ ꯃꯥꯡꯂꯒꯕꯨꯝ ꯐꯤꯕꯝ ꯆꯥꯗꯕꯁꯨ ꯀꯌꯥꯅꯤ ꯀꯟꯗ꯭ꯔ ꯅꯤꯁꯥꯒꯤ ꯃꯌꯥꯛ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯉꯥꯏꯍꯥꯛꯀꯤ ꯃꯣꯟꯗ꯭ꯔꯪꯗ ꯅꯨꯡꯉꯥꯏꯍꯜꯂꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯄꯨꯕ ꯉꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯅꯤꯡꯕꯒꯤ ꯁꯤꯖꯤꯟꯅꯈꯤꯕ ꯇꯦꯁ ꯇꯧꯅꯤꯡꯂꯒ ꯇꯧꯔꯨꯕꯗꯒꯤ ꯑꯦꯗꯤꯛ ꯑꯣꯏꯈꯤꯕꯁꯨ ꯀꯌꯥꯅꯤ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯋꯥꯈꯜꯅ ꯑꯃꯗꯤ ꯑꯋꯥꯕ ꯏꯀꯥꯏꯕ ꯀꯌꯥꯅ
wakalgi ahong balay halaga punsibu karisu layta khalaga nisa ado sizinaraga kaktok hanaba oina asum sizinakibadagi hainabi oikibasu yaudaba natte madugi manungda rishishu amani nungsana kokthakta yakna phuzilakpa matamdada rishidi ukhaduda famli nahan makai chaba dostagi ngashini henjillubaduda makok puba ngamlaktre masadu haiba hori harishu laite mamadaba amaga leiri amadusu manaktani sa sanare ngangbasu lepte ngagliba mayamdusu takidra rishidi long haitare khazik panglama mamitu ishinkre urei tangkak amagi magi nungaiba wari loikrama wari edo pukebani nisadu nanga hollaga ningshinglai rishi mahagna hanmani sa sizinnakiba numit ado Gawada pangthokadaba Nasan Games rishi so boxing da saruk yarugadabagi sem sama loiraba matamni numitto mamanaba mayam chatlamdagi enjoy tawrure khara langminaruraba matung hariska halakpani rishi wakhaldo isuksui mamanaba mayam pulinge noklurabaso ituk thakre madogi maram haristi khangi rishigi imung nongmagi phibam tadaba henjilakpa matangni Harisna gari do thawbani tungdana rishi tongli handoksu go lawshiko Olympic saruk yaba ngamnaba semsase nupi mayamna crush abani henjilakpaga nupi ge koikhraga somli spot ka amuk loi sontharakani ko nang senaba na waba hele itu senaba du mangaikre naiba sabada nangso flati fasan tawuni he rishi wa machet amata nganglakte sum tumin lebaduda haris mamai leithori kaidoragi sum tumin leirisibo Bye. I sanaba sa saningre. I tola sira haiba fokalle. Haris gari kamkre. Rishi fat kumtaki. Kaido bai tok tuino. Nang henjin na yam kalle. Nangi career sa sport ni. Nang masi kauri kagino. Nasana na samanghan na basin gano. Nangi focus masakhango. Nakan na tingkang kaya na nangi chat kadaba kongda. Ama di hakjang na tinsano. Nang madu khang matabani. Khangaw di Rishi kapthori. Nupa na tagong. Ngamdre vai mayam nu ichei tawa ngamde maruk mapang mayam gi mamang dasu ayam ikai mina yurang yam noknare haibasu ai khange bai angang macha su nate pumnama khanglabane imana tawri mayam se ayam sawningi pabong na accident hek thokiba masa son kiba mikup tu dagi ekoi imung ka khong sai bai hosik so ai gi imung machet tare imana maning tamle Lekai do okta bigi macha haina ai bo badai nare sumba mayam se taraga ai sana bangam de bai nupa orso ai khang bo ai Harisna Rishi bo konsele kaino nang na torisibo kapkano paksada bana tawdu utkano nupa manda batawno akhoi mayam re Rishi di nangi dama ai su leiri nang sana da bayaroi nang lem na mang bayaroi Rishi mapi tai thoi Mama amana machagi kaisu khanbidraba pakhang pharaba macha leina nupa atopaga hotel changma ngamba chathaidabali chat ngaktani hegi mana chalise mahangna lohna chatlibali chatsajat aina loina khangi matam amagi hegi ma yumburimbi oina leiramba imado makre pabongi phibam se hek oirakkibadagi imagi maning tambali chat hengale ai khangi machai khoigi mamangdadi kaisu tawdaba kumlai Adabu aina khangliba sumna mayamna su khangi lekai da chatpa ngamre thina hainare maruk mapang sing na pau hanglakpa yawi ayami kai mayam gi khalingi nang nasagi kaisu khandana leithokpadi yaroi nang practice tawdoini wakhal mayam nakanda loin thamkro nangna sumaina wakhal wana leido eradi akhoi chase aiga leishi hazimuk sasira Rishi nofet tori nungsiba maruf adugi wahai tabada Thamoida nungsiba su hengale ima hoigi mamangdana hilei kai o adogira nang nanta khoida toina chase yadrise adoina teda aigi ima nangi ima ni bai nangi ima aigi suni nang nagi nungsiba marup masida pangdaba magum nangla leise yam chanadre thamoi kanbada hainariba aigi nungsiba marup rishini thamoi sonthara kanu bai yungi fresher thado Adogi mod Olympic the gold medal lawkini haibagi asada nang kan hotnagadabani Rishi phagi mukta thori ngasai de ngagi banangdi badminton na career natro nangdi ke dawrigi ba sandak practice kra wat ki bai phangdabai wani
mathang leridana ha nangidudi hayeng leri ke wadiduni sisu lairik paningdabagumbani yare halase ani do fagi amuk tawna aduga halagle gate thanlamle yum phawdi changlamde haris hankre gate gi rishi mayum changle yum manung changakpaga common room duda mamana oiramliba phibamduda rishi makokta singjangna yanbagum phawi nupa amaga yengheidaba phibamda sanayu neramle khanghaudabani hiyainunu maso macha halakpa aphinga phai oin hairi ibungo nang halaklabro khanglaga lakpani mamagi lamchat khanglobaso adubu ngasidi mamit magna yumduda phone oiramliba matawduda rishi tamthiba misak ama oirakle changsilaga leiramliba nupa adubu makut khachawduna phu horakle hiyainu risibu khamdoi haima ibungo ngai khomi nangbo sinaba tari mi haima ibungo rishi asawbagi pankhai wangkhatkre kanana sumabu phaba ngamlaroi asuk tugu chabalamsat hatkani ima oiraso aidi loina hatkani nupadu khud hanma ngamde rishina phobada hingna hingsare yumduda kanasu leitabana hiyainu na khamjan mangamdre phone du puthoklaga kanada no call tawba tawna balaknai tanjaduda sumangda gari thaujalakpagi makhol tabada hiyaino mana call tawramlibado phatkak tholaga chelhorai chawbaga samraskani hospital da check up chatlubal halakpani hiyaino na chawba ibungo se mukta khamo mi si batare chawba su phingni imongrom chensili rishi bu khamdokre makhwangda faduna chingthoi kham ngamdraba rishina kanna lauduna hairi lamchat naidemi nang su yumsida leiba yaroi aina loina khatkani yumsida miyoibagi lamchat sattaba nang leiba yaroi ima oirabasu nangbu aina tugatchai mama natte nangdi maching adok tamthiba matongda hiyainu kizaba phawre amukta su udre adagumma machagi matongdi adubu hina sauba hapkatnaba matawda nakanda hingna hingsana leiba subonni manak changsili tamo hagoluse hiyainu na tawri mayam se ubada chawba sungakle rishi su khama ngamdraduna amu poche areiba makhai langkhaiba chakhaiba horakle khamba yadre asum leitharabadi farak taraklani khanna ngamda subonbu hiyainu na samduna yumdudagi direct phone na puthokre singnaba amaga loinana sumang yorakpada mapureba onsillaga hairami nakhong teklaba soinaiba nangdi nasana sa olabasu yengduna leyo yumda lakpa mida sigi phibam se tanaba phuba ngamba nangi na sani hek pokliba mama ingonda phau hatkani hairi yumsida leiba yaroi hairi leiroi aisu leiroi aigi apamba phangma maphamda ai satkhini hingsaba na pana sagi nanakta ai leiba ngamlaroi soinaiba nangi na sana po kyam phani uridana tawri mayam se wahai kharadu mana sumba saklaga nganglamlaga thokre gate lomda samra aswa machet amata nganghaude magi nupigi lamsatnasu masu khangi makhong ani soinai hallabada magi pangal mangkhre tawningbada tawru haibagum upai leitraba mapuroibanasu wa machet amata ngangkhide asukiba matamse khangduna leirakhibani una mitangbagumna tana na pangbagum lekai micheisu kayani mina usittaba imung haibado oirabani hiyainugi haktakta mina ubada tinsitnaba haibado oire mayam sina rishi makoktaso awaba potlum oihalli magi career da sokhalli numitugi numida rishi pung 10 helapau mayum hanjankhide nongmatani sa thengdaba mana yu thakpa uki numitto da churup su thakki mase khakta nate numitto dagi hauna rishi heroin powder sizinaki nisagi mahau khangbagumna nisagi ipak da irup pahauki nungaiba sangsar ama phangbago nisada laichuba misak ama masana masabo oihanki magi career down chatki kapki mathanta su ahing kaya ningamdaba mayamgi mamangda ikaiba mamagi lamchatuna maram oiraga rishi wakhal phathaba ngamkhidre high dose oirubana tarang chatkrabani longna hai thakibadagi rishi hawalakhidre gyan mangbugumna laikre mamitta amadi wakhalda ukibasingdo tapna mami samki gyan ditai mayek seng phata longda da hipli manakta leiramba mamana baduna hanna kawi masa nomlaga hey rishi tabro hagolo haibane
ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯤ ꯅꯤꯁꯥ ꯆꯥꯕ ꯉꯥꯛꯇꯅꯤ ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛꯇꯨꯅ ꯋꯥꯜꯂꯛꯂꯕꯗ ꯑꯐꯪ ꯑꯐꯪꯕ ꯊꯤꯔꯛꯄ ꯉꯥꯛꯇꯅꯤ ꯔꯤꯁꯤꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯔꯤꯁꯤꯗꯤ ꯃꯆꯤ ꯂꯦꯡꯗ ꯂꯩꯔꯤ ꯑꯃꯗꯨꯅ ꯈꯨꯝꯃꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯅꯈꯣꯏꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯁꯨ ꯀꯩ ꯄꯥꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯗꯣ ꯃꯤꯆꯤ ꯐꯠ ꯐꯠ ꯈꯠꯅꯔꯒ ꯁꯦꯜ ꯑꯃꯗꯤ ꯑꯌꯥꯎꯕ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯔꯤꯁꯤꯁꯨ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯋꯥꯜꯂꯦꯠ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯏ ꯃꯁꯤ ꯈꯨꯠꯀ ꯐꯥꯏꯅꯦ ꯍꯦ ꯔꯤꯁꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯈꯨꯠ ꯌꯥꯎꯅꯔꯛꯂꯤ ꯃꯌꯥꯝꯗꯣ ꯔꯤꯁꯤꯕꯨ ꯇꯞ ꯇꯥꯕꯈꯩ ꯐꯨꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯁꯦꯜ ꯈꯔ ꯍꯥꯞꯄꯗꯨꯁꯨ ꯃꯨꯟꯕꯤꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯐꯨꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯆꯠꯈ꯭ꯔꯦ ꯁꯦꯜ ꯈꯔ ꯐꯪꯂꯕꯗ ꯔꯤꯁꯤꯗꯤ ꯗꯣꯁ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯒ꯭ꯌꯥꯟ ꯉꯥꯎꯔꯤꯉꯩꯗꯨꯗ ꯏ ꯊꯣꯛꯄ ꯃꯈꯩ ꯐꯨꯕꯤꯔꯝꯕꯒ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯈ꯭ꯔꯦ ꯏꯀꯣ ꯆꯠꯄ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯇꯥꯔꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯑꯣꯏ ꯍꯦ ꯍꯧꯒꯠꯂꯣꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯦ ꯋꯥꯍꯩ ꯑꯇꯦꯟꯕ ꯈꯔꯗꯨ ꯈꯛꯅꯤ ꯔꯤꯁꯤꯅ ꯇꯥꯈꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ